Indo-Myanmar border gi nariba sinamaram oiraga Manipur ngamkhai kaiba yaroi haiduna miyamna changsilakliba khongjang asida Manipur gi amatta ngairba Union Minister oiriba RK RANJAN ngasi fawba wafam amatta haidabasi laibak thibani haina United Committee Manipur UCM gi President Joy Chandra Konthojamna pendaba wafam kya phongdokhrei Wafam asingasi UCM gi President Joy Chandra Konthojamna luchingba team amana nariba border pillar 80-81 da BRTF na sambal khariba se makhatana thabak chatharibra haiduna yengsiluba khongchatta paumi singda phongdokibane mahangna makhatana phongdokibada External Affairs Union Minister asina Manipur macha ama oirabanina border gi issue gi matangda waroisin puraktuna chayatnaba leitana ningba thunglagani khanki amadi Manipur macha amana Union Minister oirakpa si haraungna khibani adubu ngasidi miyamna thajaba manghalle Tanja si yauraba fawbada issue asigi matangda wafam amatta phongdoktana leiribasi angakpa phawi amadi Indo-Myanmar border pillar number 80 amadi 81 gi chayatnaduna leiriba mafam singda sambal khariba asibu lepkadabani haiduna tha asigi tang kunmathoi Imphal gi Kangla Gate mamangda border fencing asigi matangda protest athaba hauki Mathang tang kunithoi fawba protest makhatana chathabada police ka akanba mowongda mungnakhibane numida sigi numidangda Manipur gi Chief Minister amadi UCM ga unaduna Indo-Myanmar border paringda nariba mafam singda border fencing khaba lepnaba hairage haina Chief Minister masana thajaba pirakkibaga loinana numit asida mari leinaba singdasu sambal khaba si lepnaba khanganki masigi matungda ngasi United Committee Manipur UCM gi team singna ngasi spot inquiry oina surprise amaga loinana Indo-Myanmar border sambal khariba B Wongyang khul fauraga border pillar number 81 rom da sambal khaba thabak makhatana chatharibara haiduna yengsilubada makhatana sambal khaba gi thabak leplamba asida Manipur gi Chief Minister bulup asina thagatwa phongdokhi loinana UCM na Haining ibade kumpuraba border gi nariba border pillar sing amadi border fencing natraga security fencing oigera masi sambal khaba lepkadabani haibase UCM gi lengdraba wakhlone masida border pillar 79 dagi border 102 fawba si naraga leidi masida hauzik fawbada dispute area natraga undisputed area sing asi fazana khangdana leidi hairiba thabak thoram asi Manipur lengak amadi India lengak na paikhatkadabani hairi Masida government na dispute area amadi undisputed area sing lauthoklaba kandada undisputed area sing da sambal khagadabani dispute area sing da sambal khaba yaroi amadi sambal khaba sigi mayokta leirakpa sing UCM na thengnagani haike Myanmar government amadi India government da masi tangnaraga adu di waroisan ama porona honaba je tangai phadi haibo wafum aduni aduga aina aroibo ina aina thamningbese iramdam kaibi yaro haibani Ngomkhai gi damakta United Committee Manipur lai habini iramdam kaiba yaro ngomkhai gi damakta United Committee Manipur lai masidai sida aikoi chap channel lepani sini aikoi thengnagani sini masidai sida majuda karigumba aikoi gi fatta nungda karigumba maduda lakpa matamda madugi responsible haiba tare daita punama ngasi gi government amadi India government na pugadam ne do United Committee Manipur side gi thamjari General Secretary Ngangom Devana haikibada kumpuraba border gi nariba sida border area sing asida tariba khunja singna ngamkhai sing asibu ngakpagi mahutta UCM amadi atai atopa CSO singna changchiliba khongjang singda makhatana ayat apan piraktana bahairi loinana yatfam suthok te maramdi Manipur ngamkhai kannabagi damakta punna tawminaba change ngakminnaba change masida changba yaroi ayaba lawgadabani haiba wakhalon ase Fongdok haningde haike masida makhatana yelakpa taragadi hairiba khunja natraga lupsing asina Manipur ngamkhai asi yonthokrabra haibasi UCM na hanglakani masida kwathagi wanate nongkam satang khungi wanate atai atopa khunda makhatana border gi matangda yengsinkhigani hairi loinana border pillar number 79 dagi 81 fawbasi sambal kharibasi dispute area haibasi sarkana khanglabani masida sambal kharibasi da kayam yamna changchilaklage haibasi khangdri Fawba sambal khaba yaroi haibasini amadi niyom chumba chayatnadaba mafam singda sambal khabada UCM na yetloi masida hurana lada makhatana sambal kharamba taragadi UCM na tumina yengduna leiroi hena akanba khongjang kya sangsilakani haina makhatana phongdokhi